Tôi lâu nặng thôi. Aduga yutlak henjang yutlak ji president ga vice president secretary moigi colleague mayam masi lakpiriba o laktaba mayam su ei kai khunaba utsari church ki diken ga magi colleague henjang baptist church ki church committee member moigi de board of deacon su kai khunaba utsari loina na women wing or department room ki church ki oiro sun ki oiro moi mayam su ei na respect regard se na bijai aduga tongan ba portfolio or department da thabak su ri wa kun ki na moi su ei na kai kun ba uttari loina na yam na maru oina dei ba ingi oina villagers mayam eina kai kun ba uttari ado ngasi bunha suba henjang youth club ki annual sports meet da eibu samak bu invite to bi rakpagi damakta eina yamna thagattari ngasi lakpiri base eise karamaina lakte hai kala adu noina kora pai matunguna gas makai leirabasu gas makai duda khwaidigi chawbadu chief nina chief guest na ko biri maktasu ei amuka thagattari mathang lakpadadi gas oiraroi chief su oiraroi nogi kungi mi oina lakjage haisi amu ondokjage ngasi nongkuina ko birakpatagi maramduna khai hek lakpadadi eisu henjang kungi mini haina lobiro haisu ei amukta thamjage sports haibase yamna maru oiba ekoi especially chingda leiriba mi singse head pokpadagi hojikandi simangi fencing ataitegi fencing leireba nahan waigi fencing su yumda leitabuneba tong yam toraga ekoise yumda phau leitaba mineba tumaina active oiba mini ekoise nahan waigi aduga sports hairadi ekoigi dabakta chap gumbaneba heitaba mi leiteba sport any football oiro volleyball oiro atei oiro hojikandi mobile phone lakpadagi sineba problem se yumda su pulap cha su chamin nagre leiminaraba su phone adu pairaga nungsinaba su leitraba mobile phone lakpadagi neba karigi akoina sizinaba leitabagi neba mobile na akoibu sizinareba tumdingeida adum mobile yengani hek hoda odi first kathana to dingi mamanda phone duk thigani koisi adugumba aina ya phati haiba nateba adugi tanja development adugi matamdu yoshila khogi maramsina ekhoji sports gi son thaba games and sports atei son thaba nungsi chana phau son thabne ba imungi oinasu anyway ina haidin badi sporting spirit leiba especially ekhoji tribal chingda taba mi sporting spirit leiba mine adugi damakta kun atok pamayamna sigumba sports meet house organize to ba ngamdaba or to ba ngamdaba heitaba su yam yauri noigi thenjang club gi organize to ba annual meet haibase kun gi labakta su si hen ngasi hen na ai anti sigumba sports meet to to rakpasina kun gi se nusiba or punba haibase hengat kani haibase ei thajaba lei aduga
सिगुम्बा ऑर्गेनाइज तौबीरबा यूथ क्लब की प्रेसिडेंट एंड कॉलीग मोइसु मुका थागतचरी अदुगा ngasi yaurapasida ngi khatangi sangi mayamsu khatang ware adubu hanana ekoigi cultural show hai tare cultural dance rongmei cultural dance hai tare ko adu maroi bado dune ba koile khatang tan ba yini wane ba rongmei cultural dance put bi ba su to bi ba sompui pame and party su ei yamna thagatchari ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯐꯝꯗꯨ ꯑꯗꯨꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯅꯈꯣꯏꯕꯨ ꯔꯣꯡꯃꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯗꯥꯟꯁꯗꯨ ꯌꯦꯡꯉꯀꯥꯟꯁꯤꯗ ꯔꯣꯡꯃꯩꯒꯤ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯋꯥꯅ ꯗꯥꯟꯁ ꯇꯧꯕꯤꯔꯛꯄ ꯀꯜꯆꯔꯦꯜ ꯄꯥꯔꯇꯤꯁꯨ ꯑꯃꯨꯛꯀ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩ ꯉꯁꯤ ꯅꯈꯣꯏꯅ ꯀꯧꯕꯤꯔꯛꯄꯁꯦ ꯉꯁꯥꯏ ꯈꯤꯇꯪ ꯌꯨꯝꯕꯨꯅ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯈꯤꯇꯪ ꯅꯣꯏꯅꯁꯨ ꯁꯤꯒꯤ ꯑꯩꯒꯤ ꯃꯤꯡꯁꯤꯗ ꯄꯜꯂꯛꯄꯅꯤꯅ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯄꯜꯂꯛꯄꯅꯤꯅ ꯑꯩ ꯈꯤꯇꯪ ꯍꯥꯏꯒꯦ ꯑꯩꯒꯤ ꯍꯧꯗꯣꯛꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯇꯥꯔꯗꯤ ꯄ꯭ꯔꯣꯄꯔ ꯍꯦꯡꯂꯦꯞꯀꯤꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯅꯥꯖꯥꯡ ꯍꯥꯏꯅ ꯈꯨꯟ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯍꯧꯗꯣꯛꯄꯅꯤ ꯑꯩꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯩ ꯑꯉꯥꯡ ꯑꯣꯏꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕꯒꯤꯁꯤꯗ ꯏꯄꯥꯅ ꯈꯤꯇꯪ ꯋꯥꯏꯌꯦ ꯍꯥꯏꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯗ ꯇꯨꯏꯕꯣꯡꯒꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯍꯧꯗꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯄꯥꯒꯤ ꯃꯌꯥꯟꯕ ꯑꯅꯤꯁꯨ ꯍꯦꯡꯂꯦꯞ ꯍꯦꯗꯀ꯭ꯋꯥꯇꯔ ꯄ꯭ꯔꯣꯄꯔꯗ ꯂꯩ ꯑꯗꯨꯒ ꯅꯛꯅꯕ ꯈꯨꯟ ꯑꯅꯤꯗꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯁꯦ ꯍꯧꯗꯣꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯍꯦꯡꯂꯦꯞꯀꯤꯁꯦ ꯑꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯝ ꯇꯥꯏ ꯅꯥꯒꯥꯒꯤꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯗꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨ ꯂꯩꯔꯒ ꯑꯩꯁꯦ ꯍꯧꯔꯛꯄ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕ ꯉꯁꯥꯏꯒꯤ ꯔꯣꯡꯃꯩ ꯑꯩꯅ ꯍꯥꯏꯕꯒꯨꯝꯗꯨꯅ ꯅꯣꯏꯅ ꯔꯣꯡꯃꯩ ꯍꯥꯏꯕꯁꯦ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯐꯥꯎ ꯈꯪꯉꯦꯕ ꯅꯍꯥꯟꯋꯥꯏꯗꯤ ꯅꯥꯒꯥ ꯑꯣꯔ ꯖꯦꯂꯦꯡꯔꯣꯡꯗ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯅꯈꯣꯏꯁꯦ ꯔꯣꯡꯃꯩꯒꯤ ꯐꯥꯎꯁꯦ ꯀꯌꯥ ꯏꯝꯄꯣꯔꯇꯦꯟ ꯄꯤꯕꯤꯗꯕꯅꯦꯕ ꯑꯗꯨꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯒꯤ ꯑꯦꯃꯦꯟꯃꯦꯟ ꯂꯥꯛꯈ꯭ꯔꯦ ꯅꯣꯏꯒꯤ ꯀꯕꯨꯏꯒꯤ ꯃꯍꯨꯠꯇ ꯔꯣꯡꯃꯩ ꯂꯦꯡꯃꯩ ꯖꯦꯃꯦꯁꯨ ꯍꯥꯞꯈ꯭ꯔꯦ ꯀꯣ ꯑꯗꯨꯗꯒꯤ ꯅꯣꯏꯁꯤꯅ ꯅꯣꯏꯒꯤ ꯗꯥꯟꯁꯁꯦ ꯔꯣꯡꯃꯩ ꯗꯥꯟꯁꯅꯦ ꯔꯣꯡꯃꯩ ꯇ꯭ꯔꯥꯏꯕꯅꯦ ꯔꯣꯡꯃꯩ ꯂꯣꯟꯅꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯁꯤꯡꯕꯒꯤ ꯑꯗꯨꯗꯤ ꯑꯣꯐꯤꯁꯤꯌꯦꯂꯤ ꯅꯈꯣꯏꯁꯦ ꯔꯣꯡꯃꯩꯒꯤ ꯇ꯭ꯔꯥꯏꯕ ꯏꯝꯄꯣꯔꯇꯦꯟꯁ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯣꯟ ꯅꯥꯒꯥꯒꯤ ꯒ꯭ꯔꯨꯞ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯏꯕꯦꯜꯒꯤꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯨꯀꯤꯒꯤ ꯃꯅꯨꯡ ꯆꯟꯕꯗꯨꯗ ꯑꯩꯈꯣꯏꯁꯦ ꯊꯥꯗꯧ ꯇ꯭ꯔꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯖꯤꯅꯤꯌꯁ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯖꯕꯅꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟ ꯕꯗꯤ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯑꯩ ꯆꯍꯤ 8 years ꯊꯕꯛ ꯁꯨꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯑꯣꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩ ꯖꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯕꯅꯤ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯑꯩ MLA ꯂꯦꯞꯀꯦ ꯍꯥꯏꯕꯁꯦ ꯐꯥꯎꯗꯕꯅꯤ ꯑꯩꯁꯦ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯁꯣꯁꯥꯏꯇꯤꯗ ꯖꯁꯇꯤꯁ ꯐꯪꯗꯕ ꯃꯌꯥꯝꯗꯨ ꯖꯁꯇꯤꯁ ꯄꯤꯌꯨ ꯍꯥꯏꯅ ꯒꯣꯚꯔꯟꯃꯦꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯒꯣꯚꯔꯟꯃꯦꯟꯗ ꯇꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞ ꯃꯅꯨꯡ ꯆꯟꯕꯗꯨꯗ ꯑꯩ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯑꯩ ꯊꯕꯛ ꯇꯧꯖꯕꯅꯤ ꯑꯗꯨ ꯇꯧꯕ ꯃꯇꯨꯡꯁꯤꯗ ꯌꯦꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯂꯦꯞꯀꯤ ꯃꯅꯨꯡ ꯆꯟꯕꯒꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯤꯗꯔ ꯁ꯭ꯇꯦꯠ ꯐꯪꯕꯗꯒꯤ 1972ꯗꯅ ꯁ꯭ꯇꯦꯠ ꯐꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯤ ꯅꯤꯡꯊꯧꯅ ꯄꯥꯜꯂꯤꯕ ꯖꯒꯥꯅꯤ ꯍꯥꯏ 1949ꯗ ꯅꯤꯡꯊꯧꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯔꯥꯖꯥꯗꯨ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯥ ꯆꯪꯈ꯭ꯔꯦ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯇꯧꯔꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯍꯥꯏꯅ ꯂꯩꯕꯒꯦ ꯍꯥꯏꯇꯥꯔꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯣꯏꯅ ꯂꯩꯔꯝꯕꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ TC ꯃꯦꯝꯕꯔ ꯍꯥꯏꯅ ꯂꯤꯗꯔ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯁꯤꯗ ꯍꯟꯕꯅꯦ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯝꯍꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯜꯂꯤꯕ ꯖꯒꯥꯁꯦ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯗ ꯂꯩ ꯌꯨꯇꯤꯕ ꯃꯇꯨꯡꯗ 1972 21 ꯖꯅꯋꯥꯔꯤꯁꯤꯗ ꯃꯅꯤꯄꯨꯔꯁꯦ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯅꯈꯣꯏ ꯂꯩꯈ꯭ꯔꯣ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯁꯦ ꯄꯤꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯃꯦꯝꯕꯔ ꯑꯣꯐ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ MLA ꯍꯥꯏꯕꯁꯦ ꯃꯦꯝꯕꯔ ꯑꯣꯐ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ 60 ꯁꯤꯠꯁꯦ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯔꯦ ꯑꯗꯨꯒꯤ 60 ꯂꯤꯗꯔꯗꯨꯅ ꯍꯥꯎꯁ ꯑꯃ ꯁꯦꯝꯃꯣ
ꯅꯣꯏꯒꯤꯗꯃꯛꯇ ꯑꯥꯏꯟꯒꯤ ꯂꯣ ꯁꯦꯝꯃꯣ ꯅꯈꯣꯏ ꯌꯥꯔꯦ ꯅꯈꯣꯏ ꯁꯦꯜꯐ ꯒꯣꯕꯔꯅꯦꯟꯁ ꯅꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡ ꯆꯟꯕꯗꯨ ꯅꯈꯣꯏ ꯑꯣꯏꯔꯣ ꯍꯥꯏꯅ MLA 60ꯁꯦ ꯄꯤꯔꯛꯄ ꯀꯥꯟꯁꯤꯗ ꯊꯦꯟꯖꯥꯡꯒꯤ ꯍꯨꯟꯁꯦ ꯀꯔꯤꯗ ꯇꯥꯕꯒꯦ ꯍꯥꯏꯇꯥꯔꯗꯤ 57 ꯁꯨꯕ ꯍꯤꯡꯂꯦꯠꯀꯤ ꯃꯅꯨꯡ ꯆꯟꯕꯗꯨꯗ ꯇꯥꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯦꯟꯖꯥꯡꯁꯦ ꯑꯗꯨ ꯇꯥꯔꯦ MLAꯁꯦ 11 times ꯈꯟꯈ꯭ꯔꯦ MLA times ꯈꯟꯕ ꯃꯇꯨꯡꯁꯤꯗ ꯂꯤꯗꯔ MLA ꯄꯨ ꯍꯧꯈꯃꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯁꯤ ꯄꯨ ꯃꯉꯥ ꯄꯨ ꯊꯥꯡꯖꯅꯥꯝ ꯍꯧꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯂꯤꯗꯔꯗ ꯊꯥꯒꯠꯈ꯭ꯔꯦ ꯂꯤꯗꯔꯁꯦ 11 times ꯈꯟꯕ ꯃꯇꯨꯡꯁꯤꯗ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯁꯤꯗ 12 ꯁꯨꯕ MLAꯁꯦ ꯑꯃꯨꯛ ꯈꯟꯗꯧꯔꯦ ꯑꯩꯈꯣꯏ ꯂꯤꯗꯔ ꯑꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯈꯟꯕ ꯃꯌꯥꯝꯁꯤꯡꯁꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯣꯏ ꯅꯈꯣꯏ ꯑꯩ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯂꯩꯔꯕꯁꯨ ꯍꯟꯗꯛ 12 ꯁꯨꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯇꯥꯏꯝꯒꯤꯗꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯟꯂꯤ 5 years ꯆꯍꯤ 5 ꯈꯛꯇꯪꯅꯦ ꯆꯍꯤ 5 ꯈꯛꯇꯪꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯄꯨꯖꯒꯦ ꯍꯥꯏꯕ ꯅꯠꯇꯦ 12 ꯁꯨꯕꯁꯤꯗ only for 5 years till 2027 ꯐꯥꯎꯁꯤꯗ ꯅꯈꯣꯏꯒꯤ ꯂꯤꯗꯔ ꯑꯩ ꯑꯣꯏꯒꯦ ꯍꯤꯡꯂꯦꯞꯀꯤ ꯃꯅꯨꯡ ꯆꯟꯕꯁꯤꯗ ꯑꯗꯨꯒ 11 times ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯂꯤꯗꯔꯒ ꯑꯩꯁꯦ ꯀꯣꯝꯄꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯁꯔꯦꯟꯗꯔ 2027ꯗꯨꯗ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯈꯟꯕꯤꯈ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯟꯗꯛ ꯂꯥꯛꯀꯗꯧꯕꯁꯤꯗ ꯑꯩꯁꯨ intending ꯑꯩꯁꯨ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯒꯤꯗꯨ ꯃꯔꯝꯗꯨꯅ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯅꯣꯏ ꯁꯤꯒꯨꯝꯕ ꯑꯐꯕ ꯃꯇꯝꯁꯦ ꯐꯪꯉꯔꯣꯏ ꯃꯊꯪ ꯍꯦꯛ ꯎꯅꯕꯗ ꯑꯊꯨꯕꯗ ꯎꯅꯔꯛꯑꯅꯤ ꯇꯟꯖꯥꯁꯦ ꯂꯧꯔꯛꯑꯒ ꯑꯩ ꯈꯤꯇꯪ ꯉꯥꯡꯕꯅꯤ 12 ꯁꯨꯕꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯂꯩꯒꯅꯤ 6-7 ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯆꯞ ꯃꯥꯟꯅꯒꯅꯤ ꯄ꯭ꯔꯣꯃꯤꯁ ꯄꯤꯕꯁꯨ ꯅꯣꯏꯗ ꯆꯞ ꯃꯥꯟꯅꯒꯅꯤ ꯑꯩꯅ ꯄꯤꯕꯗꯣ ꯃꯣꯏꯁꯨ ꯄꯤꯒꯅꯤ ꯇꯧꯒꯗꯕꯕꯨ ꯌꯦꯡꯉꯣ ꯊꯕꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯦꯟꯅ ꯃꯈꯣꯏ ꯍꯦꯟꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛꯀ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯛꯑꯒ ꯃꯣꯏꯁꯦ ꯂꯤꯗꯔ ꯑꯣꯏꯕꯅꯤ ꯑꯩꯗꯤ only 5 years ꯀꯣ ꯃꯁꯤ ꯇꯥꯕꯤꯌꯨ only 5 years ꯃꯇꯝ ꯄꯤꯕꯤꯌꯨ ꯅꯣꯏꯅ ꯄꯥꯝꯕ ꯃꯌꯥꯝꯗꯣ ꯑꯩ ꯁꯤꯟꯕꯤꯒꯦ ꯆꯍꯤ 5 ꯃꯅꯨꯡꯁꯤꯗ ꯌꯥꯔꯒꯗꯤ ꯁꯤꯟꯕꯤꯔꯣ ꯁꯤꯅꯦꯕ ꯑꯩ ꯉꯁꯤ ꯊꯦꯟꯖꯥꯡꯒꯤ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯑꯦꯅꯨꯋꯦꯜ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯀꯤ ꯑꯣꯏꯅ ꯉꯁꯤ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯁꯤꯗ ꯃꯨꯚ ꯑꯣꯟ ꯍꯥꯏꯕ ꯃꯇꯨꯡꯗꯅ ꯀꯗꯣꯝꯗ ꯃꯨꯚ ꯇꯧꯒꯗꯧꯕ ꯗꯥꯏꯔꯦꯛꯁꯟꯗꯨ ꯈꯪꯗ꯭ꯔꯗꯤ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯌꯥꯗꯦꯕ ꯏꯟ ꯂꯥꯏꯐ ꯄꯨꯟꯁꯤꯁꯤꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯒꯦꯕ ꯃꯤ ꯍꯥꯏꯕꯁꯦ ꯆꯍꯤ ꯑꯃꯗꯁꯨ ꯁꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯤꯁꯦ ꯆꯍꯤ 70 years 80 years ꯐꯥꯗ꯭ꯔꯗꯤ ꯃꯤ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯕꯅꯦꯕ ꯃꯤꯅ ꯃꯌꯥꯝꯅ ꯈꯜꯂꯤꯁꯦ ꯑꯗꯨꯅꯦꯕ ꯏꯁꯣꯔꯅ ꯈꯟꯕꯗꯣ ꯑꯗꯨ ꯅꯠꯇꯦ ꯃꯤꯁꯦ ꯆꯍꯤ 10ꯗꯁꯨ ꯁꯤ ꯆꯍꯤ 90ꯗꯁꯨ ꯁꯤ ꯆꯍꯤ 15ꯁꯨ ꯁꯤꯕ ꯌꯥꯕ ꯄꯨꯟꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯤꯡꯂꯤꯉꯩꯁꯤꯗ ꯃꯤ ꯑꯃ ꯍꯤꯡꯉꯤ ꯌꯨꯝ ꯄꯥꯜꯂꯦ ꯑꯉꯥꯡ 2-3 ꯂꯩꯌꯦ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯤꯉꯩꯗꯨꯗ ꯃꯥ ꯁꯤꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯍꯤꯡꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯅꯕꯒꯤ ꯍꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯌꯥꯏꯌꯦ ꯏꯁꯣꯔꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯄꯣꯛꯍꯟꯕꯅꯦ ꯃꯥꯅ ꯄꯔꯄꯣꯁ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯁꯟꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯨꯚ ꯑꯣꯟ ꯇꯧꯒꯗꯧꯕꯅꯦꯕ ꯑꯗꯨꯒꯤ ꯃꯔꯝꯗꯨꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯁꯨ ꯇꯣꯡꯉꯥꯜꯂꯦ ꯑꯩꯅ ꯈꯟꯖꯅꯤꯡꯉꯤꯁꯦ ꯁꯤꯀꯨꯂꯔ ꯄꯣꯏꯟꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯝꯕꯤ ꯗꯥꯏꯔꯦꯛꯁꯟꯁꯨ ꯂꯩ ꯑꯗꯨꯗ ꯆꯠꯃꯤꯟꯅꯁꯦ ꯑꯗꯨꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯛꯑꯀꯥꯟꯁꯤꯗ ꯅꯍꯥꯛꯀꯤ ꯆꯍꯤ 50ꯒꯤ ꯑꯣꯏꯔꯣ 90ꯒꯤ ꯑꯣꯏꯔꯣ ꯍꯤꯡꯂꯤꯉꯩꯁꯤꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯁ꯭ꯇꯣꯔꯤꯗꯨ ꯂꯥꯏꯛ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯂꯥꯏꯛ ꯃꯗꯔ ꯇꯦꯔꯦꯁꯥ ꯃꯆꯥ ꯃꯁꯨ ꯀꯅꯥꯅꯁꯨ ꯊꯤꯔꯣꯏ ꯃꯅꯥꯎ ꯅꯨꯄꯥ ꯊꯤꯔꯔꯣꯏꯕ ꯃꯥꯒꯤ ꯊꯕꯛ ꯈꯛꯇꯪꯗꯨ ꯃꯄꯨꯟꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤꯕ ꯑꯗꯨꯒꯤ ꯃꯤꯗꯨ ꯑꯣꯏꯁꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗꯨꯅ ꯍꯟꯗꯛ ꯂꯥꯛꯀꯗꯧꯕ ꯏꯂꯦꯛꯁꯟꯁꯤꯗ ꯅꯣꯏꯒꯤ ꯑꯦꯁꯄꯤꯔꯦꯁꯟ ꯅꯣꯏꯒꯤ ꯗ꯭ꯔꯤꯝ ꯈꯨꯟꯒꯤ ꯑꯣꯏꯅ ꯍꯥꯏꯔꯣ ꯑꯇꯩꯒꯤ ꯑꯣꯏꯔꯣ ꯂꯝꯕꯤ ꯊꯣꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯍꯥꯏꯕꯁꯦ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ MLA ꯂꯩꯇ꯭ꯔꯕꯁꯨ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯐꯤꯛꯁꯇ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯅꯨꯡꯉꯥꯏꯕꯁꯦ ꯍꯤꯡꯂꯦꯞ ꯀꯦꯟꯗ꯭ꯔꯥꯁꯤꯗ ꯍꯟꯗꯛꯀꯤ ꯁ꯭ꯀꯤꯝꯁꯤ ꯂꯩꯒꯅꯤ ꯍꯥꯏꯕ
masana all set ready ne ba khoi gi MLA leader singa moi gi pocket money gi ta da khala aga moi gi pocket gi puthoka piba gum moi kai da upadu e yaning da ne ba sing handak yingo lambi gi damak ta honorable chief minister na phenglep gi lai lambi phattaba khwai gi thido bo chu phang na ba hai adu gi damak ta ena scheme ama lu kru ta no hojik tender tori sige trong labi gi mathak ki lambi du SMB ne ba e leitrabasu kanano ma da pirak bi begani ba arumaina MLA leitrabasu development gi se lakani akhoi MLA leader singna yen ba heite ba pan ba heite ba gi wane ba hoi chumi akhoi gi hingle manu chan ba se kun pik asu chawro su 230 han adi le ba 230 han adi le khoi gi tribe su tara 10 tribes le adubu marak tadi ama chahi ma ding moi tam ma ding moi tam kaya rak ma khoi ka ge chahi oina kun chahi oina tra chahi oina tam nga na moi ka re moi manung tu da face wise handak ki sida si handak ki si phadana to bi adi the last 20 years how is sufficient enough noi gi 20 years da kari gi smaina kun ba ya na ba bi da bra moi na atuda lak pam yam so moi gi khalla ga sida pu tho ga tham aga store to ra aga moi gi ti ba gi tai da na khoi da ut pa gi do ado gum ba transparency le te ba gi du e ya ni de ba e ri ngai sida ke e he na khang bi ram ga ni ado gi maram du na e yam sang so ai khre nong khoi e bi troi to roi ba e bi troi to roi nong khoi nong me gi try nong me gi interest so cham pu da nong me ke da CSO civil society meeting da nong khoi ko da bra district na CM la kani nong me gi law hai na ka ra ko ba nong khoi se cho cham pu ma nung phau se chang han da ba gi ta da bo khan le ba du tha thok se e adu gum ba mi na te ngi gi interest e nga pi ge noi na pa mu de to bi ge e bi try to roi na si ngang i se praja mayam de ngang i se si hen na su ka ya ngang roi yengo nang khoi bu e na nang khoi bu mai thi roi nang khoi bu e bi try to su to roi noi gi nang ta e le noi na e bu tha ja ra di noi gi ni power MLA power MLA position se kana gira noi gi damak ta ni noi na thagat pa ni adu gi du e ut ke ba adu gi damak ta e lak pa ni mayam na nusiba oiro kun gi ni oina kaino khanbiro kun gi ni so dum oige adu changba sing se pak sutang a candidate to bana pangchang chang bana te ba lak pi ba se yam value oina no ko ina to bi ra pa de su value oina lak pa ne no ko e value to bi ge ba no ko gi kun gi oina awara pasu high roi se ba basic di chama ne e khanye water supply community hall lambi thong chumra se se loi basic se chama na bane ba si se high da su khang da ba phon ne ba hu yu kun da same problem face do ne ba adu swai da le ri ba trai manga le rong mei le ko jiru le chothe le ai mo kom le ni swai se yam da ba su yam na maru oi ba right hai ba se identity ne ka ba ya de chothe hai ba se su lon le ko jiru hai ba se su kun ma khata bo su lon le ne ba adu mai na trans le ne ba du ma han ba ya de protect to bi ge minority hai ba thon bai wa ne ba ei aseng de taning de ro me khatang khalo atei khala nu ba rai ba tok ba khan gun no hui ge phau se tem kai no to ba ngam dri ba atok pa gi to ma hoi dum khan jara ani a ja ro me try ei lep kani ro me gi try bi da wakta atei na kaw ra ba su ni ro me gi interest ei ngak pi gi hai ba se ei nga si praja gi mamang da as an intending candidate oina leiba gi sida ei haining ba phongning ba gi lak pa ne mathang sida candidate oira kani candidate oiba matungda if God willing is horna chanbi radi MLA su oigani ba hojik se small intending khakta oiri candidate oise aduga MLA oise member du oira kansida position power du khoi gi dabak tani adu ei su kaw roi nang khoi na nungsi chana ko bi dak pa se ei su kaw roi nungsi da su kaw roi mai na ko bi dak pa se yam nungai function atopa chaw ba gi di hen na noi gi sports ka kun gi intho ga te loi le gi ra pa se ei bu value to bi ra gi ne to bi man se ei su kaw roi na khoi da ei put kan ni hai ba su na tham ja ge na lak ka do ba election sida let us march forward da khoi move on chan na se ko kari direction du da khoi direction ama du da same direction du da chan na se move on to se hai ba se noi gi team gi ma tung da
ꯑꯩ ꯍꯥꯏꯖꯒꯦ ꯀ꯭ꯂꯕꯀꯤ ꯑꯣꯏꯅ ꯉꯁꯤ ꯀꯧꯕꯤꯔꯛꯄ ꯁꯤ ꯈꯤꯇꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯦꯜꯞ ꯇꯧꯒꯦ ꯌꯥꯝꯅꯗꯤ ꯄꯤꯕ ꯉꯝꯗꯦ MLA ꯍꯦꯛ ꯑꯣꯏꯔꯗꯤ ꯂꯣꯏꯅꯃꯛ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯦ ꯁꯤꯒꯤꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯍꯥꯞꯀꯦ ꯑꯗꯨꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯁꯣꯝꯄꯨꯏ ꯄꯥꯔꯇꯤꯁꯨ ꯑꯩ ꯈꯤꯇꯪ ꯌꯥꯝꯗꯕ ꯃꯣꯏ ꯃꯤꯊꯥꯏꯒꯨꯝꯕ ꯆꯥꯕ ꯌꯥꯅꯕꯒꯤ ꯁꯣꯝꯄꯨꯏ ꯄꯥꯔꯇꯤꯁꯨ ꯈꯤꯇꯪ ꯍꯥꯞꯖꯅꯤꯡꯉꯤ ꯑꯥꯏ ꯚꯦꯂꯨ ꯗꯦꯝ ꯅꯣꯏ ꯈꯨꯟꯒꯤ ꯑꯗꯨꯒꯨꯝꯕꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧ ꯌꯥꯝꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯤꯗꯣ ꯁꯣꯝꯄꯨꯏ ꯄꯥꯔꯇꯤꯁꯨ ꯑꯩ ꯈꯤꯇꯪ ꯅꯣꯏꯒꯤ ꯌꯨꯠ ꯀ꯭ꯂꯕ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯊ꯭ꯔꯨꯗ ꯑꯩ ꯈꯤꯇꯪ ꯊꯝꯖꯒꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯩꯅ ꯃꯣꯇꯣꯁꯦ ꯑꯐꯕ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯃꯣꯇꯣꯗ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯗꯒꯤ ꯃꯔꯝꯗꯨꯅ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯨ ꯅꯠꯇꯕ ꯑꯐꯕ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯁꯣꯝꯄꯨꯏ ꯄꯥꯔꯇꯤꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯅꯍꯥ ꯑꯇꯩ ꯃꯌꯥꯝꯁꯤꯡꯁꯨ ꯑꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧ ꯑꯗꯨꯒꯨꯝꯕ ꯀꯜꯆꯔꯦꯜꯗꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯈꯪꯗꯦ ꯍꯥꯏ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯑꯗꯨꯒꯤꯗꯨ ꯗꯥꯟꯁꯁꯨ ꯈꯪꯗꯦ ꯍꯥꯏꯌꯦꯕ ꯂꯣꯃꯤ ꯃꯁꯦꯟ ꯌꯥꯝꯃꯦ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯐꯦꯜ ꯑꯣꯏꯔꯦꯕ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯃꯊꯪꯗꯒꯤ ꯑꯩꯁꯨꯅꯦꯕ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯣꯟꯁꯦ ꯂꯤꯗꯔꯅꯦ ꯊꯥꯗꯣꯛ ꯊꯥꯏ ꯂꯤꯗꯔꯅꯦ ꯑꯩꯁꯨ ꯀꯌꯥ ꯈꯪꯗꯕꯒꯤ ꯑꯩ ꯏꯀꯥꯏꯕ ꯑꯗꯨꯗꯤ ꯇꯝꯈ꯭ꯔꯦꯕ ꯂꯣꯏ ꯈꯪꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤꯗꯤ ꯁꯒꯣꯏꯁꯨ ꯖꯒꯩꯁꯨ ꯍꯥꯟꯅꯁꯨ ꯇꯧꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯈꯪꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯂꯣꯡ ꯈꯨꯕꯒꯤ ꯅꯥꯏ ꯍꯥꯏꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕ ꯌꯥꯕꯕꯨ ꯈꯨꯟꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯨ ꯑꯩꯅ ꯑꯈꯪꯕꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅꯁꯨ ꯀꯟꯅ ꯍꯥꯏꯔꯛꯄ ꯑꯩ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯃꯣꯏꯅ ꯄꯨꯔꯛꯄꯅꯦ ꯃꯌꯥꯝ ꯍꯟꯗꯛ ꯂꯥꯛꯀꯗꯧꯕ ꯏꯂꯦꯛꯁꯟꯁꯤꯗ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩ ꯂꯩꯖꯩ ꯑꯇꯩ ꯊꯤꯒꯅꯨ let us move on ꯑꯩꯈꯣꯏ move on ꯇꯧꯁꯦꯕ let us sail the same boat ꯖꯍꯥꯖ ꯑꯃꯗ ꯇꯣꯡꯃꯤꯟꯅꯁꯦꯒ only 5 years ꯆꯍꯤ 5 ꯈꯛꯇꯪ ꯌꯦꯡꯕꯤꯌꯣ ꯌꯥꯗ꯭ꯔꯗꯤ ꯊꯣ ꯃꯊꯪꯒꯤꯁꯤꯗ ꯅꯣꯏꯅ ꯑꯄꯥꯝꯕꯗꯨ ꯄꯤꯔꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ 22ꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯜꯂꯣ ꯌꯦꯡꯕꯤꯔꯣ ꯁꯤꯅꯦꯕ ꯑꯩꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯈꯤꯇꯪ ꯄꯤꯒꯦ ꯂꯥꯁꯇ ꯍꯟꯗꯛ ꯂꯦꯞꯀꯗꯧꯕꯁꯦ ꯅꯍꯥꯔꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩ ꯂꯦꯞꯄ ꯅꯠꯇꯦ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯕꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯅꯤ ꯂꯩꯕꯒꯤ ꯂꯦꯞꯄ ꯅꯠꯇꯦ ꯅꯣꯏꯒꯤ ꯏꯟꯇꯔꯦꯁꯀꯤꯗꯃꯛꯇ ꯑꯩ ꯂꯦꯞꯀꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯥꯁꯇ ꯊꯝꯖꯒꯦ ꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯄꯤꯔꯣ ꯇꯧꯔꯁꯦ ꯑꯩꯅ ꯁꯣꯏꯕ ꯈꯣꯠꯄ ꯂꯩꯔꯗꯤ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯅꯣꯏꯅ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯕꯅꯤꯅ ꯅꯣꯏꯅ ꯉꯥꯛꯄꯤꯗ꯭ꯔꯗꯤ ꯑꯩ ꯃꯊꯪꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯉꯥꯡꯕ ꯃꯅꯨꯡꯁꯤꯗ ꯑꯁꯣꯏꯕ ꯂꯩꯔꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯇꯦꯟꯇꯛꯅ ꯑꯩ ꯊꯝꯖꯒꯦ